Manipur thokliba irang asiga mari leinaba casing chang naina trial chathaba yanaba special court ama Lingnabagi Wapham Ngasi Supreme Court na Houdorakkhre hiram asigi matangda war and bench na fonglakpa report amana hai Chief Justice of India Suryakant Justice Joymala Bagchi amasung Justice B Mohanagi bench amana Manipur thokliba irang asiga mari leinaba CBI amasung special investigation team singna chathariba tijin humjin bigi thabak mapum fana loisinana bu honabada khudongchadaba fibam kaya mayoknari hiram asida Manipur lengak na Taba mating pumnamak pangnanaba Supreme Court na khanganke loinana irang asigi matangda tijin humjin bigi thabak chathariba investigating agency singnasu pallaga leiriba investigation pumnamak khongjal yangna thabak paikhatnanaba yathang tauthaki amaromda Chief Justice of India na luchingba bench aduna Manipur thokliba irang asiga mari leinaba CBI SIT amasung court asina hapkiba monitor datare patsalgi karna Lan khalakhiba noba status report sing kupna yengsinke report sing adu yenglaba matung irang asiga mari leinaba chathariba investigation gi thabak thoram pumnamak loisillaga amadi mari leinaba charge sheet pumnamak pikhalaknaba matung High Court of Manipur amasung Guwahati High Court ka tanaraga special court ama Lingnabagi Wapham Suryakant na puthoke khongthang asi tongan ba case singi trial chang naina chathaba yanabani hariba thorang asi thabak ton thoknanabagi damak investigation agency singna makhoi thodang sing angamba thakta pangthokpagi tangai fadaba lei haina Chief Justice of India Suryakant na phongdoki haina report asina makhatari